PM Modi amadi leikhidrabi mamagi maramda hanggoiraba wahei hairuba nupa ama phagatkre. Ngarang irai numita Bihar ki Davangada pangthokhiba India bloc amadi Bihar RJD ki leader Teza Swig Yadav Fiona pangthokhiba border adhikar yatrada Mohammad Rizvi Koba Bopura Bile Zale Assembly constituency deki nupa amana wafam sing atu phongdokhibane. Viral video social media da oirakhibane. Mahakpur Dabanga police station na phagatkre. Home Minister Amit Shah yauna Bihar CM Nitish Kumar na thodo atu condemn tokhe. Nakal amaromda Indian Youth Congress National Secretary Mohammad Nusrat na thodo atu ki matangda la le haina phongdorakle. Adubu thodo adu opposition na thawoina mi neklaga pangthokpa oigani. India bloc na di adugumba phajadaba level da kumlaga wangang loi haina mahak na makha tana chingnaningai oipa mawong lei haina phongdokre.